Film amadi art pu pamjaba miyoisingda MARUP film production gi maikari paujal amatang pizari madudi MARUP film production ahanbo ina puthok sagadoriba action thriller crime romance based over MARUP NATTE YEKNABANI haina mingthonjaba web series asigi artist khara kaujari interest leibiba isagi sahi 19 dagi 15 phawbagi manungda leibasingna hapchariba mobile number ahum asida WhatsApp text amadi call tobiduna akupa marol khangbigani participant kudingmak film gi knowledge leibibu oigadabani haina MARUP film production puthokadoriba MARUP NATTE YEKNABANI hairiba web series asigi chapter 1 gi artist khara kaubagi paujal asi pizari MARUP film production web series asigi damakta laujagadoriba artist masing asi nupagi artist masing tara amasung nupigi artist protagonist ama yauna masing mangani pizariba number sing asida pau faonabiraga form mensilaga form thajingadabagi last date na April gi tang anini aduga audition tobagi numit na April tang mangani hapchariba number ahum asida pau faonabiraga hena akupa marol sing khangbiba yagani